ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯟꯕ, ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯥꯎꯅꯕꯅꯤ, ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯌꯥꯔꯣꯏ, ꯑꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯌꯥꯕꯒꯤ MLA ꯃꯁꯤꯡ ꯂꯩꯅ ꯂꯩꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯟꯕ, ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯥꯎꯅꯕꯅꯤ, ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ NPFꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ MLA ꯑꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯈꯪꯗꯣꯛꯇ꯭ꯔꯤꯉꯩꯗ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯝꯂꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯅꯥꯒꯥꯂꯦꯟꯗ ꯕꯦꯖ ꯇꯧꯕ NLTVꯒ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯅꯥꯒꯥ ꯄꯤꯄꯜ ꯐ꯭ꯔꯟꯠ NPFꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏꯅ ꯍꯥꯏ ꯑꯥꯔꯇꯤꯀꯜ 356ꯀꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯛꯄ ꯑꯁꯤꯃꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯌꯥꯕꯒꯤ MLA ꯃꯁꯤꯡ ꯁꯨꯅ ꯂꯩꯖꯔꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯛꯄ ꯑꯁꯤꯃꯛ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯃꯅꯤꯡꯇꯝꯅ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡꯗ ꯋꯥꯀꯠꯆꯕꯒꯤ ꯍꯛ ꯑꯗꯨ ꯃꯠꯄꯤꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯖꯤꯟꯕ ꯑꯁꯤꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯁꯁꯄꯦꯟꯁꯟꯗ ꯊꯝꯖꯤꯟꯕꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗ N ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ NPFꯀꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯥꯌꯣꯛꯇ ꯂꯩ꯫ ꯂꯣꯏꯅꯅ NPF ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯐꯤꯁꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯀꯌꯥꯝ ꯁꯥꯡꯅ ꯊꯝꯖꯤꯟꯒꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯅ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯄ ꯆꯪꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯨꯊꯣꯛꯄꯒꯤ ꯃꯃꯤ ꯎꯗ꯭ꯔꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 2ꯔꯣꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯈꯤꯕ ꯐꯤꯚꯝꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒ ꯌꯦꯡꯅꯕꯗ ꯃꯅꯤꯄꯨꯔ ꯌꯥꯝꯅ ꯐꯒꯠꯂꯦ, ꯅꯣꯔꯃꯦꯜꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯥꯏꯔꯦꯛꯠ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛꯠꯂꯤ ꯆꯩꯊꯦꯡ ꯐꯪꯂꯤ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯠ ꯃꯔꯨ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ, ꯆꯥꯟꯗꯦꯜ, ꯇꯦꯡꯅꯧꯄꯜ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯠꯁꯤꯡꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯈꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯌꯥꯝꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯗ ꯂꯩꯉꯥꯛ ꯈꯛꯇꯅ ꯉꯝꯂꯣꯏ꯫ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯌꯥꯝꯅ ꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯆꯪꯏ꯫ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯅꯗꯨꯅ ꯏꯪ ꯇꯞꯄꯒꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ FMRꯒꯤ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ FMR ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ NPFꯅ ꯂꯩ꯫ ꯂꯣꯏꯅꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯈꯪꯗꯣꯛꯅꯕ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯌꯥꯔꯣꯏ, NPFꯀꯤ ꯑꯣꯏꯅꯗꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤ ꯍꯥꯏꯈꯤ꯫ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 19 ꯐꯥꯖꯤꯜꯂꯛꯂꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MHAꯅ ꯑꯈꯟꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ 5ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ, ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯈꯟꯅꯒꯗꯧꯔꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯃꯥꯡꯗꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯃꯤꯇꯤꯡ ꯀꯧꯕꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟꯗ ꯄꯤꯗ꯭ꯔꯕꯗꯤ ꯃꯤꯇꯤꯡ ꯌꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗꯁꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄꯒꯨꯝ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 5ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤꯗ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯇꯨꯡ ꯀꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯅꯥꯀꯜ ꯀꯌꯥꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯥꯜ ꯀꯌꯥ ꯄꯤꯁꯤꯟꯕ ꯑꯃꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯤꯅ ꯆꯠꯊꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯑꯅꯧꯕ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 5ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯈꯩꯕ ꯄꯨꯔꯛꯅꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯃꯛꯇꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 5ꯗ MHAꯅ ꯁꯤꯟꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯈꯩꯕ ꯄꯨꯔꯛꯅꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯤꯁ ꯇꯣꯛ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯣꯇꯨꯅ ꯂꯩꯉꯥꯛꯇ ꯀꯟꯗꯤꯁꯟ 3 ꯊꯝꯂꯛꯂꯤ꯫ ꯀꯣꯇꯨꯅ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ 3 ꯑꯗꯨꯗꯤ ꯅꯣ ꯀ꯭ꯔꯣꯁ ꯃꯨꯚꯃꯦꯟꯠ ꯍꯥꯏꯕꯗꯤ ꯃꯤꯇꯩꯁꯤꯡꯅ ꯀꯨꯀꯤ ꯖꯣꯟꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯕ ꯌꯥꯔꯣꯏ꯫ ꯁꯇ꯭ꯔꯛꯆꯔ ꯗꯥꯏꯂꯣꯒ ꯍꯥꯏꯕꯗꯤ ꯁꯤꯖꯐꯥꯌꯔ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯠꯅꯕ ꯌꯥꯕ ꯋꯥꯍꯟꯊꯣꯛ ꯆꯦꯟꯕ ꯗꯥꯏꯂꯣꯒ ꯆꯠꯊꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ सानꯔꯤꯉꯩꯗ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 6ꯀꯤ ꯑꯣꯏꯕ ꯁꯤꯖꯐꯥꯌꯔ ꯄꯤꯔꯤꯌꯗ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯊꯥ ꯑꯁꯤꯒꯤ 5ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯤꯜꯂꯤꯕ ꯃꯤꯇꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯂꯦꯚꯦꯜ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯑꯃ KBC ꯁꯦꯟꯇꯔ ꯆꯔꯆ ꯍꯣꯜ,
Kangpokpida Kotuna senkhiba aduda waref lawkhibani. Haiba meeting aduda Kuki Jo Organization sing maru oina Kuki Jo Council, Southern Hills Chief Association, Kuki NP Student Bodies, Women Organization, Tribal Representative, Intellectual, Social Activists amasung Kuki maru oiba thaudang loriba mioi kayana saruk yaduna kupna khanaraba matungda lawkhibani. Hauzik su tension asi wangli maram aduna Kuki Jo leadership na amata oibo khongphamda leptuna hariba ceasefire purangnabagi lambi asi makoina thamliba condition ahum asi fanglaba matamda pang oithokani haina Kotu gi maikaidagi phongdoragli. IRB gi Havildar amana Nongmei ani Puraga Chenkhre Senapati District ki Mau PS na koliba Juko da deploy tauba mari suba IRB gi lat kodin tautang apokpa thangsai tautang kauba cycle PS na konba Mongkol Khul dagi Havildar number 0220072 personal amana post ase dagi insas rifle ama magazine nipan amasung X caliber rifle ama magazine ahum AK gatok rifle gi magazine mari 5.56 mm gi maru chani gani fu 7.62 mm gi maru humpu gani thoi puraga hokhiba irai numita Chenkhre hairi thaudosi gi matangda Mau PS na case FIR number 23 2025 register tauduna lokhale hairi. Congress lengang na matam kuina Manipur bu mirai birakhi BJP lengang matam dadi Manipur da ILP khudol oina pirak tuna chana bahauki and biren matam kuina bara ki lengak sasan gi thabak tauduna lakhiba Congress na luchingba lengak leiringai matam da Manipur inner line permit ILP P naba Manipur gi MP na parliament da pukhatki bada reject taubirakhi matam adu da Manipur gi miam da marik chumna paudam khibra haina hana gi chief minister and biren hanglakli. Ngasi social media gi Facebook account gi post amada haukiba 2012 ki September mari da matam dugi Manipur gi MP Dr. TS Mainana ILP gi matang da matam dugi UPA lengak cha question thangat khi UPA lenga aduna question adu delay tauba khangna tana makoina reject tauthokibani. Home Affairs ki Minister of State Mulapeli Ramachandra na sengna haikibada Bengal Eastern Frontier Regulation 1973 gi makhada inner line permit system asi supnagi state ahum khakta haibadi Arunachal Pradesh, Mizoram amadi Nagaland state khakta da chatnabi yai masigi leijariba regulation gi matungina Manipur state sandokpa yade haina Manipur gi karisu khandana tumina official oina loishinki. XCM and Biren gi social media gi Facebook account gi post asina makha taribadi ILP gi question adu Manipur gi phongpham thoklaba ILP Congress lengang na mirai duna lakhi maduna chauba maram oiraga Manipur da naha oiriba maheroi sapam Robin Hood ILP gi khongjang da thawaina pontha pikhi matam maduda khoi saunarba Manipur miyambu center gi Congress gi leader singna Manipur da laktuna themla khibra wahi ama hai khibra leibra miyam da kari tausigi hangla khibra kari su taubi khide loina matam maduda irang horiba state asida fawba lak pikhide Congress na Manipur bu kaidonung da India gi sarukni Amat chani haina khanbangam khide hairi XCM gi post asina makha jaribadi matamdugi Congress gi lengak lo na Manipur bu thausa bi khide loina na illegal immigrants sing changhanduna Manipur gi yellow sing bu India gi second class citizen oina poram yat pi rakhi taseng badi matamadu da Congress na Manipur miyam gi wata bi khide masak fawba khangbi khide parliamental state asigi demand fawba na thai bi khi adobu BJP lengak ti Prime Minister Narendra Modi amadi Home Minister Amit Shah gi mingeng makhada Manipur gi ihul khangna thabak tobiraki Manipur gi oiba puwari amadi magun masak muna khangbi matam kuina Manipur gi miyamna thawai hakchang yauna tanarakhiba ILP 2019 da Manipur gi damak pibiraki masini BJP ga Congress ani na Manipur gi damak kari tobirabage amadi ani gi marakta leiriba khena ba haibadu haina en biren gi post adu da phongdoragli yuwa habada Bangkok ta ningkhai khiba building gi matang da thijinaba order thokre Thailand gi capital city Bangkok ta Thai government haukiba irai numita thokiba yuwa habagi thodok ta ningkhai khiba building gi investigation kana chatharingai cherakta Chinese National Marine ningkhai khraba building maraktagi yamna maroiba documents sing huranna ba honaringai Thai police na faduna makhoi gi mathakta legal action sing lokotpa hukre Rai numita 7.7 magnitude yongna hakiba yuwa aduda Thailand gi capital city oiriba Bangkok ta Mathol kuntraga humdoi leiba achoba building ama ningkhaiba gi thodokta mari leinana Thai government na thijinna ba order ama thokre maramdi building asi sabada China gi farm ama yawi hairi Thailand gi deputy prime minister Anuchin Chanbirakhulna ningkhai khraba building adugi manakta laktuna yamna hakchina ningkhaiba adugi matangda kupna thijinna ba order tawkhibaga loinana building adu karamna ningkhai khibano haibadu khangdokna ba honagadabani haina akanba poktak sing pikre hairi mathol kuntraga humdoi leba building asi haukiba irai numita hakiba yuwa aduna maram oiraga building asida paliba
ꯀ꯭ꯔꯥꯏꯝꯁꯤꯡ ꯌꯥꯎꯅ ꯅꯤꯡꯈꯥꯏꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ 9ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯀꯥꯏ ꯑꯇꯣꯏꯒꯤ ꯃꯔꯛꯇꯒꯤ ꯐꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯈꯥꯏꯈꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯕ ꯊꯥꯏꯂꯦꯟꯗꯒꯤ ꯁ꯭ꯇꯦꯠ ꯑꯣꯗꯤꯠ ꯑꯣꯐꯤꯁꯀꯤ ꯕꯤꯜꯗꯤꯡ ꯑꯃꯅꯤ꯫ ꯕꯤꯜꯗꯤꯡ ꯑꯁꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ $58 ꯃꯤꯂꯤꯌꯟ ꯆꯪꯅ ꯁꯥꯕ ꯍꯧꯈꯤꯕꯅꯤ꯫ ꯕꯤꯜꯗꯤꯡ ꯑꯁꯤ ꯖꯣꯏꯟꯠ ꯚꯦꯟꯆꯔ ꯑꯣꯏꯅ ꯏꯇꯥꯂꯤꯌꯟ ꯊꯥꯏ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ (PSC) ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯔꯦꯜꯋꯦ ꯅꯝꯕꯔ 10 ꯊꯥꯏꯂꯦꯟꯗ ꯂꯤꯃꯤꯇꯦꯗꯅ ꯁꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯁꯠ ꯂꯦꯟꯗ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 18 ꯔꯣꯝ ꯈꯣꯞꯆꯤꯟꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 32.7 ꯌꯥꯎꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯁꯠ ꯂꯦꯟꯗ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 13 ꯔꯣꯝ ꯈꯣꯞꯆꯤꯟꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 32.7 ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯅꯦꯁꯅꯦꯜ ꯒ꯭ꯔꯤꯟ ꯇ꯭ꯔꯤꯕ꯭ꯌꯨꯅꯦꯜꯗ ꯄꯤꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯟꯅ ꯐꯣꯔꯦꯁꯠ ꯂꯦꯟꯗ ꯑꯣꯏꯔꯝꯕꯗꯒꯤ ꯈꯣꯞꯆꯤꯟꯈ꯭ꯔꯕ ꯂꯝꯁꯤꯡ ꯑꯁꯤ ꯗꯤꯜꯂꯤ, ꯁꯤꯛꯀꯤꯝ, ꯒꯋꯥꯒꯤ ꯑꯄꯨꯟꯕ ꯂꯝꯒꯤ ꯄꯥꯛ ꯆꯥꯎꯕꯗꯒꯤ ꯍꯦꯜꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗ ꯂꯩꯉꯥꯛꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯔꯦꯁꯠ ꯂꯦꯟꯗ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 7,506.48 ꯈꯣꯞꯆꯤꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ NGTꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯗꯥꯇꯥ ꯑꯁꯤ ꯁꯦꯝꯒꯠꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ NGTꯗ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗ ꯄꯤꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2024ꯒꯤ ꯃꯥꯔꯆ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 15ꯗ ꯐꯣꯔꯦꯁꯠ ꯂꯦꯟꯗ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 13,056 ꯈꯣꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯟꯗꯃꯥꯟ ꯑꯦꯟड ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗ, ꯑꯁꯥꯝ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯆꯟꯗꯤꯒꯔ, ꯁꯠꯇꯤꯁꯒꯔ, ꯗꯥꯗ꯭ꯔꯥ ꯑꯃꯁꯨꯡ ꯅꯒꯔ ꯍꯥꯚꯦꯂꯤ, ꯗꯃꯟ ꯑꯦꯟड ꯗꯤꯎ, ꯀꯦꯔꯂꯥ, ꯂꯛꯁꯗꯤꯞ, ꯃꯍꯥꯔꯥꯁꯇ꯭ꯔ, ꯎꯔꯤꯁꯥ, ꯄꯨꯗꯨꯆꯦꯔꯤ, ꯄꯟꯖꯥꯕ, ꯇꯥꯃꯤꯜ ꯅꯥꯗꯨ, ꯇ꯭ꯔꯤꯄꯨꯔꯥ, ꯎꯠꯇꯔꯈꯟꯗ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯓꯥꯔꯈꯟꯗ, ꯁꯤꯛꯀꯤꯝ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ, ꯃꯤꯖꯣꯔꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯥꯎꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯤꯍꯥꯔ, ꯍꯔꯤꯌꯥꯅꯥ, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ, ꯔꯥꯖꯁꯊꯥꯟ, ꯇꯦꯂꯪꯒꯥꯅꯥ, ꯋꯦꯁꯠ ꯕꯦꯡꯒꯜ, ꯅꯥꯒꯥꯂꯦꯟꯗ, ꯗꯤꯜꯂꯤ, ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔ ꯑꯃꯗꯤ ꯂꯗꯥꯈꯀꯤ ꯑꯣꯏꯅꯗꯤ ꯗꯥꯇꯥ ꯁꯕꯃꯤꯠ ꯇꯧꯔꯛꯇ꯭ꯔꯤ꯫ ꯐꯣꯔꯦꯁꯠ ꯂꯦꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯈꯣꯞꯆꯤꯟꯈꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯅ ꯑꯍꯥꯟꯕ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯝꯖꯥ 2024ꯒꯤ ꯃꯥꯔꯆ ꯐꯥꯎꯕꯗ ꯐꯣꯔꯦꯁꯠ ꯂꯦꯟꯗ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 5,460.9 ꯈꯣꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀ ꯍꯦꯛ ꯊꯪꯅꯅ ꯑꯁꯥꯝꯗ ꯂꯝ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 3,620.9 ꯈꯣꯞꯆꯤꯟꯈꯤꯕꯗꯨ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯐꯣꯔꯦꯁꯠ ꯂꯦꯟꯗ ꯑꯣꯏꯅ ꯂꯩꯔꯝꯕ ꯂꯝ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 32.7 ꯈꯣꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯄꯜꯂꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯣ ꯀꯪꯂꯥꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯅꯤꯄꯨꯔꯗ ꯄꯨꯁꯄꯥ 1958 ꯑꯃꯁꯨꯡ ꯄꯤꯌꯔ ꯂꯩꯉꯥꯛꯀꯤ ꯆꯩꯊꯦꯡ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯁꯥꯝ, ꯃꯦꯘꯥꯂꯌ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝ ꯍꯥꯏꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯆꯠꯅꯍꯟꯅꯕ ꯁꯦꯝꯈꯤꯕ ꯑꯃꯨꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯂꯣ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛ 1958 ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯑꯣꯏꯔꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯈꯟꯅꯅ ꯃꯄꯥꯡꯒꯜ ꯁꯛꯇꯤ ꯄꯤꯅꯕ ꯁꯦꯝꯈꯤꯕ ꯑꯦꯛꯅꯤ꯫ ꯑꯦꯛ ꯑꯁꯤꯒꯤ ꯃꯆꯪ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯁꯤꯡꯗꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯍꯥꯏꯔꯒ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯅꯣꯡꯊꯛ ꯂꯥꯟꯃꯤ ꯑꯅꯤꯃꯛꯀꯤ ꯀꯪꯐꯥꯜ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯈꯪꯅꯒꯅꯤ꯫ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯍꯥꯏꯔꯒ ꯑꯦꯛ ꯑꯁꯤꯒꯤ ꯁꯦꯛꯁꯟ 3ꯒꯤ ꯃꯈꯥ ꯆꯦꯊꯣꯛ ꯑꯃ ꯊꯣꯛꯇꯨꯅ ꯏꯔꯥꯡ ꯊꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯕ ꯃꯐꯝꯁꯤꯡꯕꯨ ꯈꯪꯅꯒꯅꯤ꯫ ꯑꯦꯛ ꯑꯁꯤꯗ ꯄꯜꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯃꯗꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯁꯨꯒꯥꯏꯅ ꯇꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯗꯨꯃꯛꯄꯨ ꯑꯦꯌꯔ ꯐꯣꯔꯁ ꯑꯦꯛ 1950 ꯑꯃꯁꯨꯡ ꯑꯥꯔꯝ ꯑꯦꯛ 1950ꯗ ꯇꯥꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯦꯛꯁꯤꯡ ꯑꯗꯨꯗ ꯍꯜꯂꯤꯕ ꯋꯥꯍꯟꯊꯣꯛꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯧꯒꯅꯤ꯫ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯂꯥꯎꯊꯣꯛꯅꯕꯒꯤ ꯃꯄꯥꯡꯒꯜꯗꯤ ꯑꯦꯛ ꯑꯁꯤꯒꯤ ꯆꯠꯅꯐꯝ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨꯒꯤ ꯒꯚꯔꯅꯔ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯂꯝꯗꯨꯒꯤ ꯃꯆꯦꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯐꯤꯚꯝꯗ ꯂꯩꯗꯨꯅ ꯂꯩꯉꯥꯛ ꯊꯧꯁꯤꯜꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯒꯚꯔꯅꯔ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨꯒꯤ ꯂꯩꯉꯥꯛ ꯃꯄꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯒꯦꯖꯦꯠꯇ ꯅꯣꯇꯤꯁ ꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨꯒꯤ ꯃꯐꯝ ꯈꯔꯗ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯄꯨꯝꯅꯃꯛꯄꯨ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯌꯥꯏ꯫ ꯑꯦꯛ ꯑꯁꯤꯒꯤ ꯑꯍꯦꯟꯕ ꯃꯄꯥꯡꯒꯜꯁꯤꯡꯗꯤ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌా ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯂꯝ ꯑꯃꯗ ꯀꯃꯤꯁꯟ ꯑꯣꯐꯤꯁꯥꯔ, ꯋꯥꯔꯦꯟ ꯑꯣꯐꯤꯁꯥꯔ, ꯅꯟ ꯀꯃꯤꯁꯟ ꯑꯣꯐꯤꯁꯥꯔ ꯅꯠꯇ꯭ꯔꯒ ꯂꯥꯟꯃꯤꯒꯤ ꯃꯥꯟꯅꯕ ꯊꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯃꯤꯌꯥꯝꯕꯨ ꯉꯥꯛ-ꯁꯦꯟꯅꯕꯒꯤꯗꯃꯛ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯍꯥꯟꯅ ꯈꯪꯍꯟꯕ ꯋꯥꯔꯅꯤꯡ ꯄꯤꯔꯕ ꯃꯇꯨꯡꯗ ꯆꯠꯅꯔꯤꯕ ꯂꯣꯒꯤ ꯆꯠꯅ ꯄꯊꯥꯞ ꯊꯧꯑꯣꯏꯗꯅ ꯍꯥꯏꯕꯗꯤ ꯃꯤ 5 ꯅꯠꯇ꯭ꯔꯒ 5ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕ ꯊꯤꯡꯕꯒꯤ ꯍꯨꯀꯨꯝ ꯊꯨꯒꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠ-ꯆꯩ, ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯄꯣꯈꯥꯏꯕ ꯌꯥꯕ ꯕꯣꯝꯕꯅꯆꯤꯡꯕ ꯄꯨꯗꯨꯅ ꯆꯠꯂꯕꯗꯤ ꯃꯤꯁꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄ, ꯐꯨꯕ, ꯆꯩꯕ ꯅꯠꯇ꯭ꯔꯒ ꯍꯥꯠꯇꯣꯛꯄ ꯐꯥꯎꯕ ꯌꯥꯏ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯅꯠꯇ꯭ꯔꯒ ꯃꯔꯥꯜ ꯑꯃꯒꯤ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕ ꯃꯤꯆꯦꯜ ꯈꯔꯒꯤ ꯂꯣꯠꯐꯝ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯈꯨꯠꯂꯥꯏ ꯄꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯅꯠꯇ꯭ꯔꯒ ꯂꯥꯟꯕꯟꯒꯤ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯔꯕ ꯃꯐꯝꯗꯨꯗꯒꯤ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕ, ꯂꯥꯟꯗꯥꯔꯛꯀꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯗꯥꯔꯛꯅꯕ ꯃꯐꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯧ ꯇꯥꯔꯦ ꯈꯜꯂꯕꯗꯤ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡ-ꯇꯥꯛꯍꯟꯕ ꯌꯥꯏ꯫ ꯃꯤꯑꯣꯏ ꯑꯃꯕꯨ ꯅꯠꯇ꯭ꯔꯒ ꯈꯔꯕꯨ ꯑꯔꯥꯟꯕ ꯄꯥꯝꯕꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ, ꯀꯟꯅꯕ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠ-ꯆꯩ, ꯂꯟ-ꯊꯨꯝ ꯅꯠꯇ꯭ꯔꯒ ꯈꯨꯠꯁꯨ-ꯈꯨꯠꯂꯥꯏꯁꯤꯡ ꯌꯨꯝ ꯑꯃꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯊꯪ ꯌꯥꯎꯗꯅ ꯆꯪꯕ, ꯊꯤꯕ ꯍꯨꯝꯕ ꯑꯃꯁꯨꯡ ꯐꯥꯕ ꯌꯥꯏ꯫ ꯑꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯥꯔꯕ ꯅꯠꯇ꯭ꯔꯒ ꯀꯧꯈꯠꯇꯨꯅ ꯊꯝꯂꯕ
मियोई अमबु यारिबा मखै थिनथादना फारिबगी मवोंग मतौसिंगदुगी अकुपा मरोलगा लोइनना ख्वाइदगी नक्नबा पुलिस स्टेशन अमगे ऑफिसर इन चार्ज दा सिनगदबनी इंडिया दा एक असि मतौ करमना सेमखिबनो हाइबा तारबदी ब्रिटिश ना लोई चनख्रबा इंडिया की लुचिंगबा सिंगना इंडिया बु मनिंग तंबा हंजिनबा महात्मा गांधी की लिचिंग मखादा सिविल डिसओबीडियंस मूवमेंट हौखी बैलेंस यावदबा खोंजंग ओइरबसु क्राइम की थाक कया थिंगबा ngamdana थोलखी मदु नमथानबा ब्रिटिश सिंगना आर्मी स्पेशल पोर एक 1942 सेमकी क्राइम याव इरांग इहो अमा होरकपा मतमदा मदु नमथानबा ख्वाइदगी इफेक्टिव ओइबा खुलाई अमा ओइना मतमदुगी पॉलिटिशियन ओइना उखी मसीदगी जात कुचु हौफम सातफम चकचा युथक फिजेट लेटेंग नाट की चनबी मानदबा अवांग नोंगपुकी मियोई कांगलुपसिंग इंडिया की फिबानुंगदा पुल्लुबनिना नोंगमदी मखोई पेंदबगी इहो अमा सौगलकनी सागलकनी नत्रगा लालहौ अमा हौरकनी हाइबगी इंडिया की पॉलिटिशियन सिंगना मतम अदुदा खनखिबरा हाइबसिनी मतम अदुदा नागा सिंग अपिकपा इरांग खरा नतना आसाम अमसुंग मणिपुर लालहौबगी अकनबा इरांग अमता लेते अदुबु ngasi lengakpa politician singna lalhobagi irang thengnanaba ek asi tangai fadana thamkhibani masi natana awang nongpok lamdam gi lalhoba sing thengnanaba atopa pambai leite haibasini amaromdana matam kharagi mamangda semkhiba prevention of terrorist act pota body human rights so I haina parliament da puthoktuna chana hankhidраga north east state khakta da hingsa yaitamba miyoi begi lichat chendaba ek asi chana hangadabani natraga konduna thamkhigani khaliba अखोई लुचिंगबसिंग असिना हेना किनिंगाई ओइरगली तमथीरब एक असिगी मखादा स्टेट असिगी मरा लेजदबा मियोई लिसिंग अमगा चमंगा हेना हिंथत थतुना याइतंबसिंगी चकथक ओइखिबगी अचुंबा वेल फंगनबिना बलेबा असिगी ख्वाइदगी वांगबा वेल संग सुप्रीम कोर्ट ता वाकत खरबसु ngasi फाव अचुंबा वेल लेद्री अमरमदा ममांग चही 2023 की मे अहुमदगी इलीगल माइग्रेंट चिनकुकी जो नार्को टेररिस्ट सिंगना खंगौदना मणिपुर की मियाम मरुओइना येलहौमी मिटेक सिंगी मथक लंदारखिबगी खम थेंगना अवाबा मायोकनबा अमदी पीआर थमलखिबगी चैथेंग सिंगी मरक चंगरांग नहान नहोंगना मखा ताना स्टेट असिदा अफस्पा 1958 थमजिलखिबा सी मियाम गी लाइबक थीबनी इंडिया गवर्नमेंट ना हकथेंगना लेंगा की चुकली पाइसिनदुना लानमी गी लेंगाक लेरबसु एक असिन अमुक हेना मियामदा चैथेंग पीनब होनरिबा असि मरम चादबा अमनी लवी।